ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯆꯥꯎꯔꯕ ꯈꯨꯜ ꯑꯃꯗ ꯈꯣꯏꯕꯤ ꯀꯧꯕꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯥꯟꯅꯕꯤ ꯍꯩꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯕꯤ ꯃꯕꯨꯛ ꯐꯠꯇꯕꯗ ꯅꯠꯇꯅ ꯀꯂꯛ ꯈꯝꯕꯟꯁꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯍꯥꯛꯀ ꯌꯨꯝꯊꯪꯅꯔꯤꯕ ꯇꯥꯊꯣꯠꯀꯤ ꯃꯆꯥ ꯃꯁꯨꯅ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯟꯈꯠꯂꯛꯄꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯇꯥꯊꯣꯠ ꯍꯥꯏꯕꯤꯁꯦ ꯀꯔꯤꯁꯨ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯃꯥꯅ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯄꯥꯜ ꯐꯔꯛꯂꯤꯁꯦ ꯑꯩ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯗ ꯀꯨꯁꯩꯇ꯫ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯋꯥꯈꯜ ꯇꯥꯔꯤꯕ, ꯁꯦꯜ ꯇꯥꯟꯕ ꯀꯥꯁꯤꯅ ꯀꯜꯂꯤꯕ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯍꯨꯔꯥꯟꯕ ꯉꯥꯛꯇ꯫ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯈꯛ ꯄꯣꯛꯄꯁꯦ ꯑꯃꯅ ꯌꯨꯔꯥꯏ ꯆꯨꯔꯦ, ꯑꯗꯨꯒ ꯑꯃꯅ ꯍꯨꯔꯥꯟꯕꯗ ꯃꯃꯤꯡ ꯆꯠꯂꯦ꯫ ꯑꯇꯣꯟꯕꯁꯤꯗꯅꯤ ꯐꯔꯤꯁꯦ, ꯑꯗꯨꯕꯨ ꯃꯁꯤꯃꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯣꯅꯣ ꯑꯃꯨꯛ ꯆꯨꯔꯤ꯫ ꯑꯁ ꯑꯩ ꯌꯥꯝ ꯄꯦꯠꯇꯦꯗ ꯑꯩ꯫ ꯈꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯅ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄꯒ ꯇꯥꯊꯣꯠꯀꯤ ꯃꯆꯥꯅ ꯑꯁꯨꯝ ꯃꯃꯥꯏ ꯁꯨꯝꯂꯛꯄꯒ ꯃꯇꯣꯝꯇ ꯊꯋꯥꯏ ꯆꯥꯛꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ, ꯑꯩ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯇꯥꯊꯣꯠ ꯍꯥꯏꯕꯤꯁꯦ ꯃꯥ ꯁꯣꯏꯗꯅ ꯃꯆꯥ ꯃꯌꯥꯝꯒꯤ ꯃꯄꯥꯜꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯅꯤ꯫ ꯑꯩ ꯊꯕꯛꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯨꯃꯥꯡ ꯃꯁꯤꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯑꯂꯨ ꯑꯅꯧꯕ ꯈꯔ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯊꯥꯡꯁꯣꯔꯤ ꯑꯃ ꯄꯥꯏꯔꯒ ꯈꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯣꯏꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯩꯄꯥꯛ ꯁꯅꯥꯗꯨ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯥꯛ ꯑꯄꯨꯝꯕ ꯃꯍꯤ ꯃꯅꯥꯏꯅ ꯃꯕꯨꯛ ꯊꯜꯂꯕꯁꯨ ꯃꯈꯣꯡ ꯁꯣꯔ ꯍꯦꯛ ꯆꯤꯡꯈꯩ ꯍꯩꯔꯤ ꯆꯠꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯣ ꯂꯩꯔꯝꯃꯦ, ꯑꯩꯁꯤ ꯅꯨꯄꯤꯗꯣ, ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯅꯨꯄꯤꯗꯣ, ꯑꯗꯣ ꯀꯥꯟꯅꯗꯦ, ꯑꯗꯨꯝ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯣꯏ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ꯫ ꯈꯪꯗꯦ, ꯑꯩꯅ ꯌꯨ ꯌꯥꯝ ꯊꯛꯄꯁꯤꯗ ꯃꯥꯁꯨ ꯍꯩꯅꯗ꯭ꯔꯕ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯃꯤꯠ ꯃꯅꯥ ꯄꯥꯡꯕ ꯉꯝꯗ ꯐꯩꯅ ꯍꯦꯛꯇ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯌꯨꯡꯁꯤꯟꯗꯨꯅ ꯇꯥꯁꯤꯟꯈꯤ꯫ ꯃꯆꯥꯅ ꯈꯣꯡꯕꯥꯟꯗ ꯇꯥꯈ꯭ꯔꯕꯁꯨ ꯈꯣꯏꯕꯤ ꯄꯨꯛ ꯍꯧꯒꯠꯇꯦ, ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯍꯥꯏ, ꯁꯤꯔꯣ ꯅꯪꯗ ꯁꯤꯔꯣ, ꯀꯔꯤ ꯀꯥꯟꯅꯅꯕ ꯍꯟꯖꯤꯜꯂꯛꯏꯅꯣ? ꯌꯨꯗꯨ ꯇꯥꯏ ꯊꯛꯂꯒ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯅꯁꯥꯅ ꯇꯣꯝꯇ ꯃꯩ ꯊꯥꯗꯨꯅ ꯁꯤꯖꯈꯤꯕ ꯌꯥꯗ꯭ꯔꯣ? ꯅꯪ ꯍꯤꯟꯗꯨꯅ ꯁꯨꯝ ꯂꯩꯔꯒ ꯆꯦꯡ ꯆꯥꯛ ꯇꯤꯡꯅꯕꯅꯤ꯫ ꯍꯣ ꯅꯪ ꯁꯤꯈ꯭ꯔꯒꯅꯦ ꯑꯩ ꯁꯨꯠ ꯈꯔ ꯀꯥꯞꯁꯤꯟꯅꯔꯒ ꯑꯃꯨꯛꯇꯅꯦ ꯅꯦ ꯇꯥꯅ ꯍꯤꯡꯍꯧꯔꯒꯦ, ꯃꯍꯥ ꯑꯣꯛꯇꯕ ꯁꯤꯌꯨ ꯌꯥꯗꯕꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯈ꯭ꯋꯥꯡꯒꯗꯨ ꯀꯣꯜꯂꯤ ꯆꯠꯇꯨꯅ ꯈꯣꯡꯕꯥꯜ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯃꯩꯄꯥꯛ ꯁꯅꯥꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯍꯥꯏ, ꯁꯤꯔꯕ꯭ꯔꯥ ꯁꯤꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯍꯥ, ꯁꯤꯗ꯭ꯔꯤꯕ ꯑꯣꯏꯔꯕꯗꯤ ꯅꯈꯨꯠꯇꯨ ꯄꯤꯔꯛ, ꯆꯤꯡꯈꯠꯀꯦ꯫ ꯍꯩ ꯌꯨꯔꯥꯏ ꯁꯨꯕ, ꯇꯥꯗ꯭ꯔꯥ ꯅꯪꯕꯣ? ꯃꯩꯄꯥꯛꯁꯅꯥ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯋꯥꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥ ꯈꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯃꯛꯏ꯫ ꯍꯣꯏ ꯃꯥ, ꯄꯂꯦꯝ ꯃꯄꯣꯛꯄꯤ ꯅꯨꯡꯁꯤꯕꯤ, ꯅꯆꯥ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯏꯔꯣ ꯅꯪꯕꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯃꯥ ꯅꯪꯁꯦ꯫ ꯏꯃꯥ, ꯅꯪꯕꯨ ꯅꯆꯥ ꯑꯩꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥꯅꯦ? ꯃꯩꯄꯥꯛꯁꯅꯥ ꯃꯀꯣꯛ ꯑꯗꯨ ꯂꯩꯈꯣꯝꯅ ꯄꯨꯡꯃꯨ ꯍꯦꯛ ꯃꯨꯈꯩ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯈꯣꯏꯕꯤ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯗꯨꯅ ꯍꯥꯏ, ꯁꯤꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯅꯪ? ꯍꯥ, ꯁꯤꯌꯨ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤ ꯃꯨ ꯍꯤꯡꯂꯝꯃꯤꯅꯣ? ꯅꯪꯕꯨꯅꯦ ꯅꯨꯡꯁꯤꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯍꯨ ꯄꯤꯖꯔꯒ ꯍꯦꯛ ꯍꯥꯠꯇꯣꯛꯅꯤꯡꯂꯕꯅꯤ ꯅꯪꯁꯦ꯫ ꯃꯃꯥꯅ ꯃꯆꯥ ꯍꯥꯠꯂꯩꯗꯦꯀꯣ ꯍꯥꯏꯗꯅ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯔꯕꯅꯤꯀꯣ꯫ ꯅꯪ ꯅꯈꯨꯠ ꯆꯩꯇꯦꯛ ꯃꯥꯟꯕꯗꯣ ꯄꯤꯔꯛꯎ, ꯆꯤꯡꯈꯠꯀꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯋꯥꯔꯛꯇꯕ꯫ ꯍꯣꯏ ꯏꯆꯦ, ꯑꯝꯇ ꯆꯤꯡꯈꯠꯂꯨ, ꯆꯤꯡꯈꯠꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤ ꯃꯆꯥꯕꯨ ꯆꯤꯡꯈꯠꯀꯦ ꯊꯧꯔꯥꯡꯕꯕꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯕꯒ ꯃꯈ꯭ꯋꯥꯡꯅꯒ ꯀꯣꯟꯕꯒ ꯃꯩꯄꯥꯛ ꯁꯅꯥꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯀꯟ ꯍꯦꯛ ꯌꯥꯜꯂꯛꯄꯗꯨꯗ ꯈꯣꯏꯕꯤ ꯃꯆꯥ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯃꯥꯁꯨ ꯆꯨꯞ ꯍꯦꯛ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁ ꯄꯦꯜꯂꯤꯗꯀꯣ ꯑꯩ, ꯌꯥ ꯃꯅꯨꯡꯗ ꯂꯩꯈꯣꯝ ꯆꯪꯉꯦꯅ ꯇꯧꯔꯤꯁꯦ꯫ ꯊꯨꯏ ꯈꯥꯏꯌꯦꯃꯤ, ꯍꯔꯤ ꯍꯩ ꯁꯤꯌꯨ ꯌꯥꯗꯕ ꯃꯆꯥ, ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯉꯁꯤ, ꯁꯤꯔꯣ꯫
ꯅꯪ ꯁꯤꯔꯣ ꯅꯪꯗ ꯁꯤꯔꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯐꯨꯗꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯣꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯕꯣꯔꯖꯦꯟꯁꯨ ꯉꯥꯅꯨ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯕꯣꯖꯦꯟꯅ ꯃꯁꯤꯒꯤ ꯉꯥꯅꯨꯁꯤꯝꯇꯪ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯅꯣꯡꯐꯣꯡ ꯉꯥꯟꯕꯗꯒꯤ ꯂꯨꯝꯗꯨ ꯂꯩꯔꯛꯄꯁꯦ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯍꯦꯛ ꯐꯪꯉꯤ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄꯒꯤ ꯃꯍꯩꯁꯨ ꯐꯪꯂꯕꯅꯤꯅ ꯍꯦꯛꯇ ꯊꯣꯡꯂꯒ ꯆꯥꯊꯠꯂꯨꯔꯒꯦ ꯍꯥꯎꯅ ꯍꯥꯏꯗꯨꯅ ꯃꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯄꯗ ꯈꯣꯏꯕꯤꯒ ꯃꯩꯄꯥꯛ ꯁꯅꯥꯒꯅ ꯈꯣꯡꯕꯥꯟꯗ ꯐꯨꯅꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯈꯣꯡꯕꯥꯜꯁꯤꯗ ꯆꯥꯎꯔꯕ ꯉꯥꯃꯨ ꯑꯅꯤ ꯐꯨꯗꯠꯅꯔꯦꯅ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯃꯁꯤꯕꯨ ꯏꯃꯥꯒ ꯇꯥꯆꯧꯒ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯅꯦ ꯍꯩꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯃꯃꯥꯕꯨ ꯆꯤꯡꯈꯠꯀꯦ ꯊꯧꯔꯥꯡꯂꯝꯃꯤ ꯍꯣꯏ ꯏꯃꯥ ꯁꯦ ꯑꯃꯨꯛꯇ ꯀꯥꯈꯠꯄꯤꯔꯣꯛꯁꯦ ꯑꯁ ꯃꯅꯝꯅꯁꯨ ꯌꯥꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯏꯃꯥ ꯀꯃꯥꯏꯅ ꯇꯥꯁꯤꯟꯅꯨ ꯈꯣꯡꯕꯥꯟꯁꯤꯗ ꯍꯥꯏ ꯀꯟꯅ ꯆꯤꯡꯒꯅꯨ ꯈꯨꯠꯇ ꯇꯧꯔꯦꯅꯦ ꯅꯃꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯤꯌꯦ ꯍꯅꯨꯕꯤꯅꯤ ꯀꯥꯎꯔꯕ꯭ꯔꯣ ꯎꯟꯁꯥ ꯈꯣꯛꯇꯣꯏꯔꯦꯅꯦꯍꯦ ꯍꯨꯔꯥꯟꯕ ꯍꯥ ꯁꯦ ꯇꯞꯅ ꯀꯥꯔꯣꯏꯕ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯥꯔꯤꯅꯣꯃꯤ ꯈꯣꯡꯕꯥꯟꯁꯤꯗ ꯑꯣ ꯑꯁꯦ ꯌꯨꯔꯥꯏ ꯁꯨꯕꯁꯤꯁꯨ ꯌꯥꯗꯕꯁꯦ ꯆꯤꯡꯈꯠꯄꯗ ꯑꯩꯁꯨ ꯌꯥꯎꯅ ꯇꯥꯁꯤꯜꯂꯤꯕ ꯇꯥꯆꯧ ꯁꯦ ꯑꯃꯨꯛꯇ ꯅꯅꯥꯎꯒꯤ ꯈꯨꯠꯁꯤꯗ ꯁꯝꯗꯨꯅ ꯀꯥꯔꯧꯁꯦ ꯏꯌꯥꯝꯕꯒꯤ ꯕꯣꯖꯦꯟ ꯅꯪꯗꯅꯦꯕ ꯏꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯨꯅꯦ ꯅꯌꯥꯝꯕ ꯏꯕ ꯂꯩꯈꯣꯝꯁꯤꯅ ꯅꯥꯇꯣꯟ ꯃꯩꯈꯨꯟꯗ ꯆꯪꯉꯦ ꯁꯣꯔ ꯐꯨꯟꯗꯨꯅ ꯁꯤꯗꯣꯔꯦꯅꯦ ꯑꯩ ꯇꯥꯆꯧ ꯃꯤꯠꯇꯨ ꯄꯥꯡꯕꯤꯌꯣ ꯑꯗꯨꯒ ꯅꯅꯥꯎ ꯈꯨꯠꯁꯤꯗ ꯄꯥꯏꯗꯨꯅꯅꯦ ꯌꯥꯜꯂ ꯀꯥꯈꯠꯄꯤꯔꯣꯁꯦ ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯝꯈ꯭ꯔꯦ ꯇꯥꯆꯧ ꯅꯪꯁꯦ ꯅꯁꯥꯗꯨꯅ ꯆꯩꯇꯦꯛꯀꯤ ꯇꯤꯟ ꯃꯥꯜꯂꯤ ꯑꯗꯨꯒ ꯌꯥꯝ ꯂꯨꯝꯃꯤ ꯂꯩꯈꯣꯝ ꯄꯛꯄꯩꯔꯥ ꯈꯪꯗꯦ ꯍꯣ ꯅꯈꯨꯠꯇꯣ ꯑꯅꯤꯃꯛ ꯄꯥꯏꯗꯨꯅ ꯅꯈꯨꯠ ꯑꯅꯤꯃꯛꯇꯨꯅ ꯆꯤꯡꯈꯠꯂꯨꯅꯦ ꯅꯪꯕꯨ ꯍꯣ ꯈꯨꯠ ꯅꯥꯝꯃꯁꯦ ꯉꯥꯅꯨ ꯄꯥꯏꯔꯤꯌꯦ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯉꯥꯅꯨ ꯆꯦꯟꯈꯤꯅꯤ ꯇꯥꯆꯧ ꯍꯦ ꯕꯣꯖꯦꯟ ꯅꯪꯒꯤ ꯉꯥꯅꯨꯁꯤ ꯀꯥꯏꯗꯒꯤꯅꯣ ꯍꯥ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯨꯔꯥꯜꯂꯛꯂꯤꯕ꯭ꯔꯣ ꯑꯧ ꯃꯥꯅꯦ ꯏꯃꯥ ꯍꯨꯔꯥꯜꯂꯛꯏꯅꯦ ꯌꯥꯝ ꯆꯥꯎꯗ꯭ꯔꯥ ꯍꯣꯔꯦꯟꯗꯤ ꯍꯥꯎꯔꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯖꯦꯟꯅ ꯃꯌꯥꯝꯕ ꯃꯩꯄꯥꯛ ꯁꯅꯥꯕꯨꯁꯨ ꯆꯤꯡꯈꯠꯂꯝꯃꯤ ꯃꯌꯥꯝꯕ ꯆꯤꯡꯈꯠꯂꯒ ꯋꯥ ꯍꯥꯏꯒꯦ ꯑꯣꯟꯊꯣꯔꯛꯄꯗ ꯈꯣꯏꯕꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯃꯃꯥꯏꯗ ꯃꯥꯒꯤ ꯂꯩꯈꯣꯝ ꯇꯩꯔꯕ ꯈꯨꯄꯥꯛꯇꯨꯅ ꯁꯦꯠ ꯊꯥꯔꯛꯂꯝꯃꯤ ꯑꯁ ꯑꯩ ꯀꯩꯅꯣ ꯏꯃꯥ ꯉꯥꯎꯕ꯭ꯔꯣ ꯕꯣꯖꯦꯟ ꯃꯃꯥꯏꯗꯨꯗ ꯂꯩꯈꯣꯝꯒꯤ ꯈꯨꯄꯥꯛ ꯃꯃꯤ ꯇꯥꯈꯩ ꯍꯥꯏꯊꯈꯤ ꯃꯥꯅ ꯇꯨꯁꯤꯟꯕꯗ ꯃꯈꯨꯠꯇ ꯄꯥꯏꯕ ꯉꯥꯅꯨꯗꯨꯗ ꯐꯝꯖꯤꯜꯂꯝꯃꯤ ꯉꯥꯅꯨ ꯑꯗꯨ ꯉꯦꯛ ꯂꯥꯎꯈꯩ ꯊꯋꯥꯏ ꯊꯥꯔꯝꯃꯤ ꯈꯣꯏꯕꯤꯅ ꯍꯦ ꯍꯨꯔꯥꯟꯕ ꯅꯪ ꯑꯩꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯨꯅꯨ ꯀꯌꯥꯔꯛ ꯍꯥꯏ ꯍꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯉꯥꯅꯨ ꯑꯃꯈꯛ ꯍꯨꯔꯥꯟꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦꯕ ꯍꯣꯔꯦꯟ ꯊꯣꯡꯉꯀꯥꯟꯗꯗꯤ ꯏꯃꯥꯅ ꯈ꯭ꯋꯥꯏ ꯌꯥꯝ ꯆꯥꯅꯤꯡꯇꯧꯔꯤꯕ ꯍꯦ ꯍꯨꯔꯥꯟꯕꯗꯣ ꯅꯣꯡꯃ ꯐꯥꯔꯗꯤ ꯅꯪꯕꯨ ꯃꯤꯌꯥꯝ ꯆꯪꯗꯅ ꯐꯨꯔꯒ ꯁꯤꯔꯅꯤ ꯍꯥꯏꯕꯅꯤꯅꯦ ꯍꯨꯔꯥꯟꯕ ꯑꯣ ꯍꯥꯎ ꯁꯤꯔꯣꯏꯌꯦ ꯀꯩꯁꯨ ꯃꯤ ꯈꯪꯗꯅꯕ ꯍꯨꯔꯥꯜꯂꯤꯅꯤ ꯑꯩꯕꯨ ꯑꯉꯥꯎꯕꯗꯧꯅ ꯃꯤ ꯎꯅꯕ ꯍꯨꯔꯥꯟꯒꯗ꯭ꯔꯣꯏꯕ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨ ꯅꯪ ꯀꯥꯎꯕ꯭ꯔꯥ ꯍꯥ ꯅꯣꯡꯃ ꯐꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯒꯤ ꯃꯄꯨꯗꯨꯅ ꯅꯀꯣꯛꯇꯨꯗ ꯅꯨꯡꯅ ꯀꯣꯛ ꯂꯥꯎꯅ ꯁꯨꯕꯤꯔꯛꯂꯕꯗꯤ ꯅꯪ ꯊꯣꯛ ꯂꯥꯎꯅ ꯁꯤꯔꯣꯏꯗ꯭ꯔꯥ ꯍꯥ ꯍꯣꯏ ꯃꯥ 10 ꯁꯨꯗ꯭ꯔꯤꯉꯩ 9 ꯁꯨꯕꯗ ꯍꯨꯔꯥꯟꯕꯗꯣ ꯀꯣꯛ ꯇꯣꯛꯄꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯥꯏꯕ ꯋꯥꯗꯨꯕꯨꯕ ꯏꯁ ꯑꯩ ꯅꯣꯏꯁꯦ ꯄꯦꯠꯂꯦ ꯄꯨꯡ ꯄꯦꯠꯂꯦ ꯄꯨꯔꯥ ꯄꯦꯜꯂꯦ ꯑꯩꯅ ꯁꯤꯖꯅꯤꯡꯉꯦ ꯈꯥꯋꯥꯡꯁꯤꯒꯤ ꯃꯃꯥꯡꯁꯤꯗꯅꯦ ꯏꯀꯥꯏꯕꯅ ꯁꯤꯔꯕꯅꯤ ꯑꯩꯁꯦ ꯇꯥꯟꯖꯥꯗꯨꯗ ꯈꯣꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯝꯕꯗꯨ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯑꯁ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯁꯨꯃꯥꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤꯁꯤꯕꯣ ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯅꯣꯏꯁꯦ ꯍꯥꯏ ꯏꯀꯥꯏ ꯈꯪꯕꯧ ꯅꯪ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯂꯩꯕꯣꯔꯦ ꯅꯃꯥꯏꯅ ꯈꯣꯡꯕꯥꯜꯁꯤꯗ ꯇꯥꯔꯒ ꯁꯣꯔ ꯐꯨꯜꯂꯐꯥꯎ ꯅꯪ ꯊꯣꯔꯛꯇꯕꯅꯤꯅꯦ ꯍꯥ ꯑꯩ ꯇꯥꯗꯤꯌꯦꯃ ꯑꯗꯨꯏꯅꯦ ꯋꯥ ꯀꯟꯅ ꯉꯥꯡꯅꯕ ꯃꯈꯣꯜ ꯑꯃꯕꯨꯗꯤ ꯇꯥꯕ ꯑꯗꯨꯗꯩꯗꯤ ꯇꯥꯆꯧꯅ ꯌꯣꯡ ꯉꯥꯎꯁꯤꯜꯂꯒ ꯂꯥꯎꯔꯤꯔꯥ ꯍꯥꯏꯗꯅ ꯂꯩꯊꯣꯛꯎꯔꯦ ꯇꯥꯔꯣꯏ ꯅꯪ ꯇꯥꯔꯣꯏꯕ ꯅꯪ ꯕꯣꯖꯦꯟ ꯃꯃꯥ ꯈꯣꯏꯕꯤꯗ ꯃꯣꯟꯁꯤꯟꯗꯨꯅ ꯃꯥ ꯅꯤꯡꯊꯝꯊꯥꯁꯤꯗ ꯈꯣꯡꯕꯥꯟꯒꯤ ꯂꯩꯅꯥꯡ ꯃꯌꯥꯝꯗꯣ ꯄꯨꯈ꯭ꯔꯤꯗ ꯆꯥꯝꯊꯣꯛꯄ ꯅꯨꯡꯉꯥꯏꯔꯣꯏ ꯏꯁꯤꯡꯁꯦ ꯏꯪꯕꯅꯤꯅ ꯑꯗꯨꯅ ꯏꯔꯣꯏꯅ ꯂꯨꯊꯣꯛꯄꯤꯔꯣ ꯍꯩ ꯇꯣꯝꯕ ꯆꯠꯂꯣ ꯏꯃꯥꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯈꯖꯤꯛꯇ ꯂꯨꯝꯃꯨꯁꯣ ꯆꯠꯂꯣ ꯑꯧ ꯍꯣꯏ ꯇꯌꯥꯏ ꯂꯨꯝꯃꯨꯒꯦ ꯑꯗꯣ ꯇꯥꯆꯧꯁꯤꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯃꯩꯄꯥꯛ ꯁꯅꯥꯗ ꯌꯦꯡꯂꯛꯄꯗ ꯌꯨꯉꯥꯎꯕ ꯃꯥꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩ ꯕꯨꯡꯉꯣ ꯌꯥꯏꯃ ꯑꯇꯣꯝꯕ ꯁꯦ
ꯑꯁꯤꯕ ꯃꯥꯟꯕꯁꯤꯁꯨꯅꯦ ꯃꯅꯤꯡꯂꯣꯝꯗ ꯊꯥꯡꯖꯤꯟꯁꯤꯁꯦ ꯃꯥꯅ ꯇꯨꯝꯂꯕꯁꯨ ꯏꯔꯨ ꯂꯨꯊꯣꯛꯇꯕ ꯌꯥꯔꯔꯣꯏ ꯈꯣꯡꯕꯥꯟ ꯃꯅꯝꯅꯁꯨꯅꯦ ꯑꯁ ꯑꯣꯗꯣꯔꯦꯁꯤ ꯂꯥ ꯑꯃꯨꯛꯇ ꯊꯥꯡꯉꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯄꯥꯛ ꯁꯅꯥꯕꯨ ꯃꯅꯥꯎ ꯑꯅꯤꯅ ꯊꯥꯡꯗꯨꯅ ꯄꯨꯁꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯕꯤ ꯏꯃꯨꯡ ꯃꯪꯒꯜ ꯋꯥꯏꯔꯝ ꯇꯥꯁꯤꯟꯅ ꯊꯪꯅꯕꯒꯤ ꯇꯥꯊꯣꯠꯀꯤ ꯌꯨꯝꯗ ꯂꯥꯡꯂꯤꯕꯗꯨ ꯃꯅꯥ ꯊꯥꯡꯒꯠꯇꯅ ꯇꯥꯔꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯁꯅꯥꯌꯥꯏ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯏꯆꯥꯅ ꯀꯣꯅꯨꯡꯒꯤ ꯊꯧ ꯄꯨꯕꯁꯦ ꯏꯃꯥ ꯄꯦꯜꯂꯦ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯤꯗꯅ ꯀꯟꯅꯕꯨ ꯍꯣꯠꯅꯔꯕꯗꯤ ꯑꯗꯨꯝ ꯃꯍꯩ ꯆꯥꯏꯗꯅꯁꯦ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯩ ꯌꯨꯝꯗ ꯇꯣꯏꯅ ꯂꯥꯛꯄꯗꯤ ꯐꯪꯂꯔꯣꯏ ꯀꯣꯅꯨꯡꯁꯨ ꯂꯥꯞꯄꯅꯤꯅ ꯍꯟꯒꯠ ꯍꯟꯗ ꯆꯠꯄꯗꯣ ꯐꯔꯛ ꯌꯥꯝ ꯇꯥꯏꯕ ꯑꯗꯣ ꯉꯝꯂꯤꯈꯩꯕꯨꯗꯤ ꯂꯥꯛꯀꯦ ꯃꯌꯥꯝꯕ ꯑꯍꯜ ꯂꯝꯖꯤꯡꯕꯗꯨꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏ ꯁꯅꯥꯌꯥꯏ ꯌꯨꯝꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯅꯪ ꯇꯥꯆꯧꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯅꯊꯧꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯥꯡꯈꯤꯅꯤ ꯌꯨꯝꯒꯤꯗꯤ ꯅꯪ ꯇꯥꯆꯧꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯦꯗ ꯑꯗꯨꯒ ꯅꯅꯥꯎ ꯑꯇꯣꯝꯕꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯂꯝꯖꯤꯡꯕꯒꯤ ꯅꯨꯄꯤ ꯂꯩꯔꯤꯛꯅ ꯏꯅꯥꯎ ꯌꯥꯏꯃꯁꯦ ꯀꯣꯅꯨꯡꯗꯒ ꯊꯧ ꯄꯨꯈ꯭ꯔꯕꯅꯤꯅ ꯃꯖꯥꯏꯕꯦꯝꯃꯒ ꯇꯥꯂꯣꯏ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯣꯛꯔꯅꯤꯀꯣ ꯑꯁ ꯏꯇꯩꯃꯁꯤꯃ ꯊꯕꯥꯅ ꯏꯅꯝꯃ ꯀꯥꯏꯗꯩ ꯋꯥꯅꯣ ꯇꯌꯥꯏꯅ ꯃꯖꯥꯏꯕꯦꯝꯃ ꯂꯧꯕ ꯍꯧꯅꯗꯦꯗ ꯃꯁꯛ ꯈꯨꯊꯤꯁꯤꯒ ꯁꯅꯥꯌꯥꯏꯅ ꯍꯣꯏꯅꯦ ꯅꯪꯕꯨꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯃꯤꯒꯁꯨ ꯁꯤꯗꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯌꯥꯔꯦ ꯃꯌꯥꯝ ꯀꯣꯏꯂꯥꯡ ꯂꯥꯡꯗꯨꯅ ꯁꯨꯝ ꯂꯩꯔꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯕꯒꯤ ꯉꯥ ꯆꯥꯁꯦ ꯇꯥꯆꯧ ꯉꯥ ꯑꯝꯇ ꯂꯩꯕꯤꯌꯣ ꯂꯝꯖꯤꯡꯕꯅ ꯍꯣꯏꯅꯦ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ ꯉꯥ ꯆꯥꯁꯤ ꯑꯗꯨꯗꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯈꯤꯒꯦ ꯅꯈꯣꯏ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯝꯃꯨꯍꯦ ꯍꯥꯏꯗꯨꯅ ꯂꯝꯖꯤꯡꯕ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯦ ꯊꯕꯥꯅ ꯑꯗꯨꯗꯤ ꯏꯅꯝꯃ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤ ꯏꯟꯁꯥꯡ ꯁꯦꯝꯃꯨꯔꯁꯤ ꯍꯣꯏ ꯁꯦꯝꯃꯨꯔꯁꯤ ꯏꯅꯝꯃꯅꯦ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯒꯝꯗ ꯂꯥꯛꯈꯠꯂꯨꯈꯤꯒꯦ ꯅꯪꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯅꯝ ꯃꯆꯜ ꯆꯪꯈ꯭ꯔꯕꯗ ꯁꯅꯥꯌꯥꯏ ꯃꯃꯥ ꯇꯥꯊꯣꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯜꯂꯅꯤꯀꯣ ꯇꯥꯆꯧꯁꯨ ꯃꯥꯒꯤ ꯊꯕꯛ ꯇꯧꯖꯔꯦ ꯑꯩꯁꯨ ꯇꯧꯔꯦ ꯏꯅꯥꯎ ꯑꯇꯣꯝꯕꯁꯨ ꯊꯕꯛ ꯆꯠꯂꯤ ꯑꯗꯩ ꯏꯇꯩꯃ ꯏꯆꯟ ꯇꯣꯝꯕꯤ ꯃꯈꯣꯏꯅꯤꯁꯨ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯩ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯏꯃꯥ ꯏꯆꯥ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯂꯝꯕꯤ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯖꯈ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦꯗ ꯑꯁ ꯏꯃꯥ ꯅꯪꯁꯤꯗꯤ ꯅꯨꯡꯉꯥꯏ ꯃꯤꯀꯨꯞꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ ꯏꯃꯥ ꯅꯤꯡꯊꯦꯝꯅ ꯇꯌꯥꯏ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯕꯅꯤ ꯅꯨꯡꯉꯥꯏ ꯍꯩꯇꯕꯤꯅꯤ ꯃꯁꯤ ꯏꯃꯥꯁꯤ ꯇꯥꯊꯣꯠꯅ ꯍꯩ ꯃꯁꯤꯗꯤ ꯁꯨꯝ ꯋꯥꯒꯤ ꯋꯥꯅꯤꯅꯦ ꯑꯗꯣ ꯏꯃꯥꯒꯤ ꯁꯅꯥꯌꯥꯏ ꯅꯪ ꯅꯊꯧꯁꯨ ꯆꯤꯜꯂꯤ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯊꯤꯖꯤꯟꯅꯕ ꯇꯧꯁꯤꯀꯣ ꯌꯦꯡꯉꯨ ꯅꯪ ꯂꯣꯏꯈ꯭ꯔꯒ ꯅꯅꯥꯎ ꯑꯇꯣꯝꯕꯁꯦ ꯑꯃꯨꯛ ꯍꯣꯡꯗꯣꯏꯒꯤ ꯉꯥꯏ ꯂꯩꯔꯕꯅꯤ ꯁꯅꯥꯌꯥꯏꯅ ꯏꯃꯥ ꯑꯩ ꯃꯇꯝ ꯈꯖꯤꯛꯇꯪ ꯂꯩꯔꯒ ꯍꯣꯡꯂꯒꯦ ꯏꯆꯜ ꯇꯣꯝꯕꯤꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯣꯡꯕꯤꯈꯤꯁꯤ ꯍꯌꯦꯡ ꯃꯕꯨꯡꯉꯩꯅ ꯑꯩꯒꯤ ꯌꯨꯝ ꯂꯦꯞꯈ꯭ꯔ ꯃꯇꯝꯗ ꯏꯆꯜꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯑꯗꯨꯅ ꯏꯆꯜ ꯊꯕꯥꯕꯨ ꯍꯥꯟꯅ ꯍꯣꯡꯕꯤꯔꯁꯤ ꯍꯥꯏ ꯑꯗꯨꯕꯨ ꯅꯆꯜ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯒꯤꯗꯤ ꯃꯈꯥꯅꯤ ꯅꯈꯣꯏ ꯃꯕꯨꯡ ꯑꯅꯤ ꯂꯩꯅ ꯑꯇꯣꯝꯕꯤ ꯃꯥꯕꯨ ꯀꯔꯝꯍꯥꯏꯅ ꯍꯥꯟꯅ ꯍꯣꯡꯒꯗꯧꯔꯤꯅꯣ ꯅꯤꯡꯊꯦꯝꯅ ꯑꯁ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯀꯥꯏꯗꯦꯁꯦ ꯅꯆꯥꯏꯒꯤ ꯈꯪꯅꯖꯕꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯅ ꯏꯆꯜꯒ ꯇꯌꯥꯏꯒ ꯍꯥꯟꯅ ꯑꯗꯨꯝ ꯍꯣꯡꯕꯤꯔꯁꯤ ꯏꯃꯥ ꯊꯤꯗꯥ ꯁꯤ ꯑꯉꯥꯎꯕꯁꯤꯗꯤ ꯃꯁꯤꯗꯤ ꯁꯅꯥꯌꯥꯏꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯏꯆꯜ ꯊꯕꯥꯁꯦ ꯂꯥꯛꯂꯤꯕ ꯐꯩꯔꯦꯟ ꯊꯥꯁꯤꯗ ꯍꯣꯡꯕꯤꯔꯁꯤ ꯏꯃꯥꯕꯨ ꯀꯩ ꯍꯥꯏꯒꯦ ꯍꯣ ꯏꯃꯥꯒꯤꯗꯤꯅꯦ ꯌꯥꯔꯦꯗ ꯅꯈꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯆꯪꯗꯨꯅꯅꯦ ꯍꯦꯛ ꯇꯥꯟꯅꯔꯣ ꯑꯗꯨꯒ ꯃꯕꯨꯡ ꯑꯍꯜꯗꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯨꯊꯣꯛ ꯍꯥꯏꯕꯤꯔꯅꯨ ꯃꯥꯅ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯂꯣꯏꯅ ꯄꯨꯔꯤꯕꯅꯤ ꯃꯥꯒꯤꯁꯨ ꯈꯔ ꯊꯝꯖꯤꯟꯖꯔꯁꯅꯨ ꯅꯤꯡꯊꯦꯝꯅ ꯑꯗꯨꯒꯤꯗꯤ ꯏꯃꯥ ꯏꯆꯜ ꯊꯕꯥ ꯁꯛꯊꯤꯕꯤ ꯊꯣꯡ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯁꯤꯒꯤꯗꯤ ꯃꯕꯨꯡ ꯑꯇꯣꯝꯕ ꯑꯩꯅ ꯂꯣꯏ ꯇꯧꯕꯤꯅꯤꯗ ꯂꯨꯝꯗꯨꯅ ꯇꯥꯔꯝꯕ ꯊꯕꯥꯗꯨ ꯃꯃꯥꯏ ꯉꯥꯡꯁꯤꯟꯗꯨꯅ ꯇꯥꯍꯥ ꯁꯠꯊꯣꯔꯛꯇꯨꯅ ꯍꯥꯏ ꯍꯦ ꯇꯥꯇꯣꯟ ꯑꯩꯅ ꯀꯥꯏꯗ ꯂꯨꯝꯂꯒ ꯇꯥꯔꯒꯦ ꯃꯤ ꯑꯩꯗꯤ ꯏꯅꯝꯃꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯀꯦꯅ ꯊꯣꯛꯆꯔꯛꯄꯅꯤꯅꯦ ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯏꯆꯜ ꯇꯣꯝꯕꯤ ꯅꯀꯣꯛꯇ ꯅꯥꯄꯤ ꯕꯣꯔꯥ ꯑꯃ ꯄꯛꯏꯕꯦꯝꯃ ꯇꯨ ꯏꯇꯩꯃꯗꯣ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯍꯟꯕ ꯍꯜꯂꯛꯏ ꯑꯗꯨꯒ ꯅꯪꯅ ꯂꯨꯝꯃꯒ ꯇꯥꯕꯩ ꯅꯠꯇ꯭ꯔꯣ ꯋꯥꯔꯤ ꯈꯪꯉꯤꯗꯣ ꯑꯩ ꯇꯥꯗꯦꯁꯣ ꯍꯥꯏꯗꯨꯅ ꯊꯕꯥ ꯅꯣꯛꯃꯤ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯥꯊꯣꯠꯀꯤ ꯌꯨꯝꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤ ꯀꯌꯥꯅ ꯅꯤꯜꯂꯤꯕꯗꯨ ꯈꯣꯏꯕꯤ ꯃꯥꯡꯒꯣꯜ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯇꯨꯃꯤꯟ ꯑꯁꯨꯝ ꯇꯥꯔꯝꯃꯤ ꯃꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯕꯗꯨ ꯇꯥꯔꯒ ꯈꯣꯏꯕꯤ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯕꯣꯏꯗ
ꯐꯠꯇꯕꯅ ꯀꯥꯒ ꯌꯥ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦꯅꯦ ꯍꯦ ꯍꯥ ꯁꯤꯅꯝꯇꯣꯏꯕ ꯍꯣ ꯅꯣꯏ ꯅꯆꯥꯅꯁꯨꯗꯣ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯣꯏꯅ ꯅꯣꯛꯄꯗꯣ ꯁꯨꯝ ꯇꯥꯎ ꯍꯥꯏꯔꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯕ ꯀꯥꯁꯦ ꯐꯪꯗ꯭ꯔꯕꯅꯦꯕꯁꯦ ꯑꯁ ꯈꯜꯂꯨꯔꯒꯅꯦ ꯑꯩ ꯄ꯭ꯔꯥꯟꯁꯦ ꯄꯣꯔꯣꯛ ꯑꯃꯨꯛ ꯆꯥꯛꯑꯦꯗ ꯑꯩ ꯃꯁꯤꯒꯤ ꯇꯥꯊꯣꯠ ꯍꯥꯏꯕꯤꯁꯤꯒ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯈꯩꯅꯦ ꯑꯩ ꯋꯥꯈꯜ ꯑꯁꯤ ꯋꯥꯗꯨꯅꯇ ꯂꯩꯔꯅꯤ ꯑꯩ ꯋꯥꯗꯨꯅꯇ ꯂꯩꯔꯅꯤꯕ ꯃꯥꯒꯤ ꯃꯆꯥ ꯑꯐꯕ ꯃꯌꯥꯝꯁꯤ ꯎꯔꯒꯅꯦ ꯑꯩꯒꯤ ꯐꯧꯍꯥꯝ ꯏꯆꯥꯁꯤꯡ ꯑꯁꯦ ꯍꯦꯛꯇ ꯅꯤꯡꯁꯤꯡꯍꯜꯂꯦꯕꯁꯦ ꯑꯩ ꯊꯕꯛꯇꯨꯅ ꯄꯥꯏꯈꯠꯇꯕ ꯌꯥꯗ꯭ꯔꯦꯗꯅ ꯁꯤꯗꯤ ꯊꯕꯛ ꯇꯧꯒꯦ ꯈꯪꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯄꯗꯣ ꯌꯥꯏꯃꯁꯦ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯗꯣꯔꯦ ꯍꯥꯏꯕꯅꯤ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯕꯨ ꯍꯪꯒꯦꯗ ꯃꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤ ꯇꯥꯊꯣꯠꯀꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯔꯥꯎ ꯀꯧꯏ ꯑꯣ ꯏꯆꯦ ꯇꯥꯊꯣꯠ ꯑꯩ ꯂꯥꯛꯏꯌꯦ ꯁꯛꯂꯣꯟ ꯑꯅꯤ ꯄꯨꯕꯤ ꯃꯩꯈꯨꯝ 10 ꯎꯞꯄꯤ ꯈꯣꯏꯕꯤꯒꯤ ꯍꯧꯅꯕꯤꯅꯤ ꯂꯟꯖꯗꯕꯤ ꯑꯐꯕꯤ ꯁꯥꯗꯨꯅ ꯃꯪꯒꯣꯜ ꯁꯨꯔꯤꯗꯨꯗ ꯃꯈꯨꯠꯅ ꯁꯧꯔꯒ ꯐꯝꯊꯗꯨꯅ ꯍꯥꯏ ꯏꯆꯦ ꯇꯥꯊꯣꯠ ꯀꯅꯥꯅꯣ ꯀꯣꯅꯨꯡꯒꯤ ꯊꯧ ꯄꯨꯔꯦ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯁꯨ ꯄꯥꯎꯁꯦ ꯇꯥꯗꯨꯅ ꯂꯥꯛꯂꯤꯅꯤ ꯇꯥꯊꯣꯠ ꯍꯔꯥꯎ ꯄꯨꯛꯅꯤꯡ ꯇꯤꯡꯅ ꯈꯨꯝꯃꯤ ꯈꯣꯏꯕꯤ ꯑꯇꯩ ꯀꯅꯥ ꯅꯠꯇꯤꯌꯦ ꯁꯦꯁꯦ ꯅꯌꯥ ꯅꯨꯄꯥ ꯁꯅꯥꯌꯥꯏꯕꯨꯅꯤ ꯁꯅꯥꯌꯥꯏ ꯍꯩꯃꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯗꯨꯗꯤ ꯏꯁ ꯏꯅꯦꯒꯤ ꯏꯕꯨꯡꯉꯣ ꯅꯔꯥꯏꯕꯛ ꯐꯩꯗꯀꯣ ꯅꯊꯧꯒꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯦꯛ ꯇꯧꯊꯣꯛꯏ ꯌꯥꯁꯤꯗꯤ ꯍꯣꯏꯅꯦ ꯈꯣꯏꯕꯤꯅ ꯑꯗꯣ ꯏꯆꯦ ꯇꯥꯊꯣꯠ ꯁꯅꯥꯌꯥꯏꯁꯦ ꯃꯊꯧ ꯑꯃꯁꯨ ꯃꯐꯝ ꯈꯪꯅ ꯇꯧꯖꯔꯕꯅꯤꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯟꯅꯕ ꯇꯧꯕ ꯃꯌꯥꯔꯦꯗꯣ ꯅꯠꯇ꯭ꯔꯥ ꯍꯣꯏꯅꯦ ꯈꯣꯏꯕꯤ ꯃꯗꯨꯅꯦ ꯏꯆꯦꯅ ꯍꯥꯏꯔꯝꯂꯤꯕꯁꯦ ꯑꯗꯨꯕꯨꯅꯦ ꯃꯆꯜ ꯑꯇꯣꯝꯕꯤꯁꯦ ꯃꯁꯤ ꯍꯥꯟꯅ ꯃꯕꯨꯡ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯡꯕꯤꯈꯤꯅꯤ ꯍꯥꯏꯔꯤꯌꯦ ꯑꯣ ꯃꯕꯨꯡꯁꯤꯡꯁꯤꯅ ꯍꯣꯡꯕꯤꯗꯣꯏꯕ ꯌꯥꯝ ꯐꯩꯌꯦ ꯏꯆꯦ ꯍꯣꯡꯕꯤꯌꯨ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯃꯇꯝ ꯈꯖꯤꯛ ꯍꯧꯁꯤꯟꯈ꯭ꯔꯕꯗ ꯂꯝꯖꯤꯡꯕꯁꯨ ꯉꯥ ꯑꯆꯧꯕ ꯑꯃ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯉꯥꯖꯥꯎ ꯑꯗꯨ ꯎꯕꯗ ꯈꯣꯏꯕꯤ ꯃꯥꯗꯤ ꯃꯇꯤꯟꯒꯗꯨ ꯀꯨꯠ ꯌꯣꯠꯂꯤ ꯂꯝꯖꯤꯡꯕ ꯃꯃꯥꯏꯕꯦꯝꯃ ꯇꯥꯊꯣꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥ ꯑꯩ ꯍꯜꯂꯛꯏ ꯏꯅꯦ ꯈꯣꯏꯕꯤꯁꯨ ꯂꯩꯕꯤꯔꯝꯃꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯆꯧꯕ ꯏꯅꯦꯁꯨ ꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯤ ꯖꯥꯠꯅꯤ ꯂꯝꯖꯤꯡꯕ ꯏꯃꯨꯡ ꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯃꯇꯩꯃ ꯉꯥꯁꯤ ꯑꯝꯇ ꯂꯧꯁꯤꯜꯂꯥꯎꯍꯦ ꯏꯅꯦ ꯈꯣꯏꯕꯤ ꯃꯩꯄꯥꯛ ꯁꯅꯥꯗꯨꯕꯨ ꯊꯣꯡꯒꯥꯜꯗ ꯇꯨꯝꯗꯨ ꯂꯩꯍꯧꯏꯅꯦ ꯌꯨ ꯉꯥꯎꯃꯟꯗꯅ ꯆꯠꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯌꯨꯝꯗ ꯆꯪꯂꯁꯤ ꯍꯥꯏꯕꯕꯨ ꯑꯩꯉꯣꯟꯗ ꯊꯤꯅꯒ ꯆꯩꯔꯛꯏ ꯑꯩ ꯃꯥꯟꯅꯕ ꯇꯟꯗꯅ ꯑꯗꯨꯝ ꯆꯪꯉꯕꯅꯤꯅꯦ ꯃꯥꯟꯅꯔꯨꯅꯨ ꯏꯕꯨꯡꯉꯣ ꯌꯥꯗ꯭ꯔꯕꯅꯦ ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤ ꯑꯁꯤ ꯍꯥꯏꯔꯤꯉꯩ ꯊꯕꯥ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯇꯥꯆꯧ ꯏꯅꯝꯃꯗꯣ ꯃꯈꯨꯠ ꯁꯪꯍꯧꯗꯦ ꯀꯥꯏꯅꯣ ꯉꯥꯗꯣ ꯑꯩ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯏꯅꯦ ꯈꯣꯏꯕꯤꯁꯨ ꯂꯩꯔꯝꯃꯤ ꯊꯕꯥ ꯏꯅꯦ ꯁꯨꯝ ꯂꯥꯛꯑꯝꯃꯤꯌꯦ ꯑꯗꯨꯗꯤ ꯏꯅꯦ ꯍꯣꯔꯦꯟ ꯉꯥꯁꯤ ꯊꯣꯡꯂꯒ ꯏꯅꯦꯒꯤꯁꯨ ꯊꯤꯜꯂꯛꯀꯦ ꯑꯩꯈꯣꯏ ꯇꯌꯥꯏꯗꯣ ꯀꯣꯅꯨꯡꯗ ꯊꯧꯃꯤ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯉꯥꯅꯦ ꯑꯩꯈꯣꯏ ꯆꯥꯗꯣꯏꯁꯤ ꯍꯣꯔꯦꯟ ꯑꯩ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯛꯀꯦꯀꯣ ꯏꯅꯦ ꯍꯣꯏ ꯀꯅꯥꯅ ꯊꯣꯡꯗꯣꯏꯅꯣ ꯅꯪꯅ ꯊꯣꯡꯗꯣꯏꯔꯣ ꯊꯤꯜꯂꯛꯎ ꯏꯅꯦꯁꯨꯅꯦ ꯍꯦꯛ ꯆꯥꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯊꯕꯥꯅ ꯑꯩꯅ ꯊꯣꯡꯂꯣꯏꯗ ꯏꯅꯝꯃꯅ ꯊꯣꯡꯗꯣꯏꯅꯦ ꯇꯥꯆꯧ ꯉꯥꯁꯤ ꯑꯝꯇ ꯁꯦꯝꯕꯤꯔꯨ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯪꯉꯒꯦ ꯆꯪꯉꯨ ꯅꯤꯡꯊꯦꯝꯅ ꯏꯅꯦ ꯈꯣꯏꯕꯤ ꯏꯇꯥꯎ ꯕꯣꯖꯦꯟꯗꯨꯕꯨ ꯑꯩꯒ ꯊꯕꯛ ꯁꯨꯕ ꯆꯠꯁꯦꯁꯨ ꯌꯥꯗꯦ ꯏꯅꯦꯕꯨ ꯍꯅꯨꯊꯪꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯑꯣꯠꯄꯤꯔꯦ ꯇꯧꯔꯤꯁꯦ ꯇꯣꯝꯕꯕꯨꯗꯤ ꯃꯔꯛꯇ ꯊꯕꯛ ꯆꯠꯄ ꯎꯏ ꯏꯆꯥꯗꯒꯤ ꯌꯦꯡꯁꯤꯜꯂꯤꯅ ꯁꯤꯗꯤ ꯃꯥꯗꯤ ꯌꯥꯝ ꯐꯈ꯭ꯔꯕꯁꯤ ꯃꯉꯥꯏ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯃꯥꯅꯦ ꯑꯩꯅꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯉꯥꯡꯅꯕꯗ ꯃꯣꯏꯅ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯇꯥꯔꯗꯤ ꯏꯅꯦꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯤ ꯅꯤꯡꯊꯦꯝꯅ ꯑꯗꯨꯕꯨꯗꯤꯅꯦ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯤ ꯐꯅ ꯉꯥꯡꯖꯩꯗꯨꯅꯁꯨ ꯀꯥꯟꯅꯔꯣꯏꯗ ꯈꯠꯅꯔꯒ ꯇꯣꯛꯀꯅꯤ ꯃꯣꯏ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯕꯗ ꯏꯅꯦꯗꯤ ꯁꯤꯒꯗꯧꯔꯕꯅꯤ ꯇꯥꯊꯣꯠꯅ ꯈꯣꯏꯕꯤ ꯀꯔꯤꯒꯤ ꯁꯤꯕꯅꯣꯗ ꯍꯩꯍꯩꯗꯦꯅꯦ ꯅꯪꯗꯤ ꯑꯉꯥꯡꯕ ꯑꯣꯏꯔꯤꯕꯅꯤ ꯅꯆꯦꯗꯤꯅꯦ ꯑꯍꯜꯕ ꯐꯅ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯤꯡꯊꯦꯝꯅ ꯏꯃꯥ ꯑꯩ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯏ ꯏꯃꯥꯅ ꯏꯅꯦ ꯈꯣꯏꯕꯤꯗꯒꯤ ꯆꯍꯤ ꯐꯅꯌꯥꯝ ꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯍꯜꯂꯤꯅꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗꯤ ꯑꯉꯥꯡ ꯃꯥꯜꯂꯤ ꯑꯗꯨꯒ ꯏꯅꯦ ꯈꯣꯏꯕꯤꯁꯤꯅ ꯁꯨꯝ ꯍꯟꯅꯨꯕꯤ ꯃꯥꯟꯁꯤꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩꯕꯨ ꯍꯟꯅꯨꯕꯤ ꯃꯥꯜꯂꯤ ꯀꯥꯏꯅ
masi mathoi ase thattun hanaido masia ho khangde da ningthiam ine di sum khuizele e wakhal wa bai tawira khangde adoi se ta thot ai mu chalage lai thamoi ga umta thalu khige ta thot na chalage hairo nangbo ho phari chalo isi su angang sing sina nga thong libasia amuk ti yengbiru khige haiduna khoibi magi mayum ta han khirami khoibi sat khrabada ta thot ningthem to onsin duna hai angau ba mi bu hanubi mali kaina nangna haribu du bu karigino ha is manbagi sum jamnang buni kedorake mi na nungai roi tabuwa ngangning libani haidana haiba yai su khangda yade su khangda nangko dong ngang makhra lepu ko hairam laga ta thot imung de sangkhirami ningthem sanayai da mon sinduna hai dayai masigi khoibi haibisa aidi phana khan musu ngamde mana ikhoyum da lakpase phattaba nusit ama adum sitpani yango masa aphaba nupi nati sanayai na aisu ine khoibise kaya hainade mawusal sengdabani mahakse kalak khamban su yam chawbani migi nungai baburaga kalakpa migi phatanabda dum tawbani mase soida laklaga phabung sari se adune dai aidi masi nupise aikhoyum da sanghaningde mina kari wari sanari kari tawkhrabage yingsinba laklibani mana hujik lami tusu sanayai na adubu sanglakkanodi karam hairuni kanadese imung sangasilo nga dubu tasongnu semkhrabra khangte haiduna masi manau ani dusu changkhirami khoibi mayumda prarap halaklaga magi ka duda khwangka du metuna madom soli is kari petawa mana aibu hanubi mali ka kaidana ai yam piende da pai thabak toke ngasidagi amubu nusit mayam ama kamsinggi yengu ko moi khoibi iti khangan ge dana moi mapagi lairik tu kadai laikre lai thongmai kam ta thaloida lai thongmai ge thaloi ba ngasidi laiwa phata bahana ta kamsin gi nanghawroi doi mata gum khoibi du masinda kari no murum ga soladuna lairik adu pa du leirami ngak matam kanaraba matung phatamino kama noktuna adu oiradi masiki laiwa simadi hojik hekta dum sangying lurage he tatut haibin ha sabi nang leiremu do khangni da nana haiduna khoibi prapra mapan thoktuna makhubakta kari nu sonduna tathoki mayum maikaida onsinduna laiwa kamsilami noida mutlo itsu noida awana taro itsu asi haiduna mamit usinduna laiwa solingai thabana nga thongma thilakpado khoibina uhaudraboi thaba khoibigi matau ubada wakhalda khalli karino ne ine khoibisina ikhoyumsida mamai onsilaga masina murum solisiba haiduna thaba khoibibu mune yengduna tapna sum changsili khoibisu laiwa sonma loiduna laiwa thage haina mamit pangthorakpada kanagumba ma leplambaduda madum khangprek amuk khangi kanano ma kiye moigi miyumda satradana aigi yumdone laklabra tawrisiba ine aine thabani ai inegi nga thongbu thilakpani si ine ado inebu mangol sida kaidaramli noine ha thaba nang oire as lawai sanga chabe yungi dai hone ine se mangol sida mirang khra thangle haidana sum kanthok lamani da thaba o ado ine se nga thongbu sida leiri o kadai is hawran da sidi adudi ine ayemu salage ho so thaba sakhrabada khoibi nga thongbadudi yengtuna hai insangse moina potsem jaduga tawsilambra khangba nati aduna kanthoklaga sabai duni manam sidi nungsi kreda hawrani sidi isa humdu leichingai danya sida itomta muktane sak thonglaga sathoklukhige haiduna khoibi harau nga thongmudu puduna changki somdana thaba masadu ising singnaduna yumna sanglaklammi ima inama tathona hai kaino ne mangoldagi law du sanglaklibudu bo kari tawrabage thaba mamagi manakta sangsinduna tapna hai ima hoksik aina ine khoibi hoida nga thongma thinba chatpadane ine khoibi sa masinda kari kaino solaga aikhoyumda kamsilima manama lairikna ha kaino thaba nang haisibo asengbara ho inama ai imit mangda uraklabani
ꯈꯪꯗꯦ ꯃꯥꯅ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯇꯥꯊꯣꯠꯅ ꯍꯩ ꯀꯔꯤꯁꯨ ꯐꯠꯇꯕ ꯇꯧꯕ ꯑꯣꯏꯔꯝꯂꯣꯏꯗ ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯥꯅ ꯐꯠꯇꯕ ꯐꯅꯌꯥꯝ ꯇꯧꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯉꯥꯛꯄꯤꯔꯕꯅꯤ ꯀꯔꯤꯁꯨ ꯆꯪꯂꯣꯏ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯅꯦ ꯐꯠꯇꯕ ꯇꯧꯔꯕꯁꯨ ꯁꯨꯃꯥꯡꯗ ꯉꯥꯟꯊꯣꯏꯕꯤꯔꯤꯕ ꯏꯕꯨꯙꯧ ꯃꯥꯅ ꯑꯗꯨꯝ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯋꯥꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯃꯥꯅ ꯐꯠꯇꯕ ꯇꯧꯔꯝꯂꯕꯁꯨꯅꯦ ꯃꯁꯥꯗ ꯑꯗꯨꯝ ꯍꯟꯖꯤꯟꯖꯅꯤ ꯂꯩꯔꯤꯛꯅ ꯑꯗꯣ ꯏꯃꯥ ꯏꯅꯦ ꯈꯣꯏꯕꯤꯁꯦ ꯃꯇꯧꯒꯨꯝꯕꯗꯤ ꯇꯧꯕꯅꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯥꯟꯅꯕ ꯃꯥꯜꯂꯦ ꯃꯤꯌꯥꯝꯒ ꯃꯥꯟꯅꯗꯦꯕ ꯃꯥꯁꯤ ꯏꯃꯥ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯗ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯆꯥꯛꯇꯨ ꯑꯗꯨꯝ ꯊꯤꯔꯛꯂꯨꯁꯦ ꯆꯥꯊꯣꯛꯑꯁꯤ ꯍꯣꯏ ꯏꯃꯥ ꯊꯤꯔꯛꯑꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯕꯤꯗꯨ ꯑꯌꯨꯛ ꯉꯟꯇꯥꯒ ꯍꯧꯒꯠꯇꯅ ꯇꯥꯊꯣꯠꯀꯤ ꯏꯃꯨꯡꯗꯨ ꯈꯠꯅ ꯆꯩꯅꯕ꯭ꯔꯥ ꯍꯥꯏꯅ ꯃꯅꯥꯒ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ ꯀꯔꯤꯅꯣ ꯃꯣꯏ ꯏꯃꯨꯡꯁꯤꯕꯣ ꯀꯅꯥꯁꯨ ꯈꯠꯅꯗꯦꯃꯤ ꯅꯠꯇꯦ ꯉꯔꯥꯡ ꯑꯩꯅ ꯀꯔꯤꯅꯣ ꯀꯥꯝꯁꯤꯟꯈꯤꯕꯗꯨꯕꯨ ꯂꯩꯋꯥ ꯁꯨꯗ꯭ꯔꯕ ꯖꯥꯠꯂꯥ ꯑꯁ ꯅꯣꯏꯕꯨ ꯑꯃꯨꯛꯇ ꯈꯠꯅꯔꯧꯗ ꯑꯩ ꯄꯦꯟꯒꯦ ꯊꯃꯣꯏꯁꯦ ꯅꯣꯏ ꯈꯠꯅꯕꯗꯨ ꯇꯥꯔꯒ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤ ꯆꯦꯞꯊ ꯇꯥꯊꯣꯠꯀꯤ ꯏꯃꯨꯡ ꯌꯦꯡꯂꯤꯉꯩ ꯊꯕꯛ ꯆꯠꯀꯅꯤ ꯊꯣꯛꯈꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯃꯈꯣꯡ ꯁꯦꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ ꯈꯣꯏꯕꯤꯅ ꯇꯣꯝꯕ ꯅꯈꯣꯡꯗꯨꯅ ꯀꯩꯗꯧꯔꯦ ꯇꯧꯔꯤꯗꯨꯅ ꯃꯥ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯨꯝꯅ ꯆꯠꯂꯝꯕꯕꯨ ꯈꯪꯍꯧꯗꯦ ꯈꯣꯡꯁꯦ ꯐꯠ ꯂꯩꯊꯦꯛꯈ꯭ꯔꯤꯅꯤ ꯏꯃꯥ ꯂꯩꯊꯦꯛꯅꯤ ꯅꯪ ꯅꯃꯤꯠꯇꯣ ꯂꯩꯃꯥꯏꯗ ꯌꯦꯡꯂꯒ ꯆꯠꯂꯝꯃꯣꯏꯌꯦ ꯑꯇꯤꯌꯥꯗ ꯌꯦꯡꯂꯒ ꯆꯠꯂꯝꯅꯤꯌꯦ ꯅꯪ ꯇꯧꯔꯤꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯁꯦ ꯑꯁ ꯏꯃꯥ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯗꯨꯃꯥꯏ ꯐꯖꯈꯤꯁꯅꯤ ꯃꯤ ꯈꯠꯅꯕ ꯇꯥꯒꯦ ꯉꯥꯏꯕꯁꯦ ꯅꯪ ꯑꯣꯏꯅ ꯅꯈꯣꯡ ꯇꯦꯛꯂꯒ ꯍꯟꯖꯤꯜꯂꯦ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣꯁꯦ ꯐꯃꯨꯡꯗ ꯄꯣꯊꯥꯔꯔꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯈꯣꯏꯕꯤ ꯆꯥꯛ ꯊꯣꯡꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯉꯔꯥꯡꯒꯤ ꯂꯩꯋꯥꯗꯨ ꯌꯥꯗꯦ ꯀꯥꯟꯅꯐꯝ ꯑꯃ ꯎꯗꯦ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯕꯨꯠ ꯕ꯭ꯔꯦꯛ ꯇꯝꯅ ꯂꯥꯏ ꯃꯈꯩ ꯂꯣꯏꯅ ꯀꯧꯔꯒ ꯃꯣꯏꯒꯤ ꯌꯨꯝꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯒꯦ ꯃꯁꯤꯅ ꯐꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤ ꯃꯈꯨꯠꯇ ꯍꯩ ꯂꯩ ꯀꯕꯣꯛ ꯈꯔ ꯑꯃꯗꯤ ꯂꯥ ꯂꯥꯇꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯇꯥꯊꯣꯠꯀꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩ ꯑꯗꯨ ꯇꯥꯊꯣꯠꯀꯤ ꯊꯣꯡꯒꯥꯜꯗ ꯊꯝꯗꯨꯅ ꯍꯥꯊꯨ ꯃꯆꯤꯟꯅ ꯂꯥꯏꯔꯣꯜ ꯁꯣꯜꯂꯝꯃꯤ ꯏꯁ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯤꯅ ꯑꯃꯨꯛ ꯎꯈꯤꯕ ꯇꯥꯔꯦ ꯍꯩꯃꯥ ꯀꯣꯝꯂꯥꯁꯤꯁꯨ ꯑꯃꯨꯛ ꯑꯣꯟꯊꯈ꯭ꯔꯦꯅꯦ ꯑꯗꯩ ꯁ꯭ꯋꯥꯏꯗ ꯂꯩ ꯑꯉꯥꯡꯕ ꯑꯃ ꯌꯥꯎꯈꯤꯕꯗꯥꯏꯅ ꯑꯩꯕꯨ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤ ꯃꯆꯤꯟꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯥꯏ ꯇꯤꯟ ꯀꯧꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯅꯤꯡꯊꯦꯝ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯒꯤ ꯍꯟꯖꯤꯜꯂꯛꯄꯒ ꯈꯣꯏꯕꯤꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯅꯤꯡꯊꯦꯝ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯅꯦ ꯈꯣꯏꯕꯤ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯖꯒꯣꯏ ꯁꯥꯔꯤꯁꯤꯅ ꯏꯅꯦꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯈꯣꯏꯕꯤ ꯂꯣꯟꯅ ꯊꯨꯞꯅ ꯃꯤ ꯀꯅꯥ ꯎꯈꯤꯅꯤ ꯄꯥꯈꯠꯄꯒ ꯇꯧꯔꯤꯕ ꯊꯕꯛꯇꯨꯅꯒ ꯃꯊꯣꯡ ꯆꯥꯗꯕꯒ ꯃꯁꯥ ꯃꯗꯣꯝ ꯈꯪꯄ꯭ꯔꯦꯛ ꯑꯃꯨꯛ ꯈꯪꯂꯗꯨꯅ ꯆꯦꯡꯒꯤ ꯊꯧꯔꯥꯡꯕꯗ ꯃꯈꯣꯡꯗ ꯅꯨꯡ ꯑꯃꯅ ꯈꯨꯔꯧ ꯊꯥꯡꯂꯗꯨꯅ ꯑꯃꯨꯛ ꯇꯨꯁꯤꯜꯂꯤ ꯑꯁ ꯑꯌꯣ ꯅꯤꯡꯈꯣꯡ ꯇꯜꯂꯤꯅꯤ ꯀꯔꯤꯅꯣ ꯏꯅꯦ ꯍꯩꯃꯥ ꯑꯃꯨꯛ ꯇꯨꯁꯤꯜꯂꯕ꯭ꯔꯣ ꯁꯣꯛꯄ꯭ꯔꯣ ꯏꯅꯦꯕꯣ ꯁꯣꯛꯇꯦꯗ ꯌꯥꯅꯤ ꯏꯅꯦ ꯁꯣꯛꯇꯦ ꯏꯁ ꯑꯌꯣ ꯑꯗꯣ ꯏꯅꯦꯅ ꯖꯒꯣꯏ ꯁꯥꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯁ꯭ꯋꯥꯏꯗ ꯖꯒꯣꯏ ꯁꯥꯔꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯅꯦ ꯃꯥꯅꯦ ꯅꯠꯇꯦ ꯍꯣ ꯑꯩꯁꯦ ꯁꯨꯝ ꯂꯥꯏ ꯍꯔꯥꯎꯕꯗ ꯂꯩꯃ ꯖꯒꯣꯏ ꯁꯥꯅꯕ ꯁꯨꯝ ꯇꯝꯂꯝꯕꯅꯤꯗ ꯀꯔꯤꯅꯣꯅꯦ ꯂꯥꯏ ꯍꯔꯥꯎꯕꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯀꯥꯂꯦꯟ ꯊꯥꯗ ꯍꯔꯥꯎꯒꯗꯕꯅꯤ ꯑꯗꯨꯒ ꯏꯅꯦꯅ ꯅꯤꯡꯊꯝ ꯊꯥꯁꯤꯗ ꯍꯔꯥꯎ ꯈꯨꯗꯦꯛ ꯑꯧꯔꯥꯏꯔꯕ ꯈꯣꯏꯕꯤ ꯈꯨꯝꯐꯝ ꯂꯩꯇꯦ ꯃꯆꯤꯟꯗ ꯊꯣꯛꯄ ꯑꯃ ꯁꯠ ꯈꯨꯝꯖꯤꯜꯂꯤ ꯏꯕꯨꯡꯉꯣ ꯏꯅꯦ ꯆꯥꯛ ꯊꯥꯡꯒꯠꯂꯝꯕꯅꯤ ꯆꯥꯛ ꯀꯥꯔꯝꯂꯅꯤ ꯏꯅꯦ ꯆꯪꯂꯦꯍꯦ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯤꯗ ꯖꯒꯣꯏ ꯁꯥꯔꯝꯃꯤꯁꯤꯕꯣ ꯃꯁꯤ ꯏꯃꯥꯗꯧꯇ ꯍꯥꯏꯔꯨꯈꯤꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯅꯤꯡꯊꯦꯝ ꯃꯃꯥꯏꯕꯦꯝꯃ ꯇꯥꯊꯣꯠꯄꯨ ꯀꯧꯗꯨꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯏꯃꯥ ꯃꯁꯤꯒꯤ ꯁꯣꯅꯣ ꯁꯨꯕꯤ ꯈꯣꯏꯕꯤꯁꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯧꯖꯤꯛꯄꯨ ꯖꯒꯣꯏ ꯁꯥꯕ ꯃꯇꯝꯂ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯃꯥꯒꯤꯁꯦ ꯀꯩꯅꯣꯝꯅꯤꯀꯣ ꯏꯃꯥ ꯇꯥꯊꯣꯠꯅ ꯈꯣꯏꯕꯤꯕꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯊꯕꯥꯅ ꯏꯃꯥ ꯑꯩꯅ ꯉꯔꯥꯡꯁꯨ ꯍꯥꯏꯕꯗꯨꯅꯤ ꯏꯅꯦ ꯈꯣꯏꯕꯤꯁꯦ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯇꯧꯁꯤꯟꯕ ꯃꯥꯜꯂꯤꯀꯣ ꯏꯃꯥ ꯑꯩꯗꯤ ꯇꯥꯊꯣꯠꯅ ꯏꯆꯥ ꯂꯥꯡꯒꯅꯨ ꯃꯗꯨꯒꯤꯗꯃꯛ ꯋꯥ ꯂꯥꯎꯕ ꯍꯧꯅꯗꯦ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯕꯨ ꯆꯦꯠꯅ ꯅꯤꯡꯉꯨ ꯑꯩꯈꯣꯏꯗꯤ ꯂꯥꯏꯅꯤꯡꯊꯧꯗ ꯂꯣꯏꯅ ꯇꯥꯏꯅꯁꯤ ꯏꯆꯥ ꯋꯥ ꯉꯥꯡꯒꯅꯨ ꯑꯁꯨꯝꯅ ꯈꯣꯏꯕꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯇꯥꯊꯣꯠꯀꯤ ꯏꯃꯨꯡꯗꯨ ꯀꯞꯅ ꯂꯥꯎꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ
ตาทวดกีอิมุงดีขณะบดีลายดนะมายามดูวาวานกตุนะนุงไงบะเป่าดุมตาเรมีตาทวดนะกะเรียอิมาอุบัวมามาอ่อยดาวรีให้บ้านุงไงสนิทได้ดีอ่ะอิสูนะไอบัวไก่นะเก่าดาวระบ้าอิมานุงไงดิอิมานุงไงดิทบานะสิเดดีอินามะนังอารมณ์ยังปวดกระทางไม่ยากจะก็ทบักพริงให้ตุนะอมุกทางเลยเดิมอินทมันนะมิดไม่ปังจุพอทบักกันเนี่ยไอ้นั่นลอยเต่าด้วยนี่อาซึมน้ำมายามดูฮาเราตายามนกตุนเลยไปดูดะคุยวิดีสมแต่ไม่สักเลยมาคุดกะตุคุดุมตัดสินตุนะสุรุหน่วยตุนะให้ไอ้ยามเปลี่ยนเด็ดไม่ตัดเปียเสียมาซาปกตัวมาเลยเนี่ยเสียไอ้หนึ่งกับอะไรวะเสียมวยดำอัดสังดิสิการีกิโนสาวหนึ่งเครียดอ่ะไปอะดูดิโคเรียนหิงไล่อมูพัดแต่ประตูเก่าระกันเฮ้ยแต่ทัจิลเลยขังนี่บ่มวยหายดูน้ำมาดมสาวหนึ่งนั่นเลยยังไงมากินมาสันป้าโปรเซียนดูฮูรานมาพาบกี้มาขุดอันนี้มักเด็กตัวน่ะมาไว้มามิดขังดาอีน่ะปุ่มไต่ใครฮัลลักลำมีมาสันป้ายายมาอุบดาคุยบีปากกันน่ะเซนตัวน่ะให้มาอีมากิบุงว่าใครน่ะตัวรีบสิเดียอีสาที่ใครตัวเนี่ยใครน่ะนูราเสกายมาเลยมิตัวรีสิบ่นั่งบสิบุใครตัวรีหน่วยมีนักขุดอันนี้สิสูหน่วยนะวันนั้นแต่เนี่ยปาลิตเอาดิสิเด็กเลยวันนั้นบนนักขุดสิบ่อิมาไอ้มาตุ้งตามุกันฮูรานจะอะไรเอ็งสิดีฮูรานเบกิตารานีมาปุกินงมาให้บ่ต่อสุขระมาเลยไอ้บูสิระสนุให้นะมียามจังตุนะผู้รักลีนี่มาอิมานะให้โดนั่งบูสิกุมบัดทับเสียตาวรุโนให้เดนะเขาฟิกที่การีสาเรเสียนักขุดอันนี้มักนิ่งงกับปาลิเนี่ยเสียคุยบีมานะเต่าจรุบะพัดตะบุปุ่มบกิมาให้มานะพังจะบันิขังลำเดมากิพัดระบะอาการมาเลยว่ากายาตุอภันุไงตันขันลักลิบะแต่ถูกยุมเดสังไม่ได้งำจดุนะไตนะพัมขังดะมาสาส่วนบะมากิมาสานุป้าสิงดะลุยนะมาเหกเตียงบ้านบันิมีกิพัดตะนะบะเต่าบีมาหักเขาจิกสูว่าเขาตาจีนุมิดอดุกินมิดังตุคุยบีมากิให้จะบุปุ่มบปุถกตุนะลายอมูพัดตะบดุลักบิวให้นะบาร์ตนทารามีอีไรนมิตรทาคิบะอาการบาร์ตนกิปาคุมโอยนะลายอมูพัดตะบดุทางจนมิตรกีหิงะดุลักลำมีคุยบีมาสุลายอมูบะพัดตะบดุไงดุเลยบนะหลักเลยให้บกิสามินพังบกะมามิดเจเจตอุสินดุนะทัดทุกิยุมตำนัดทารักลำมีมาไรบังนัดทีริสุตันจาดุดะมากิมาสานุปะอาหัลไม่ปักสนาดุยูตับตามาเคงเอาสิลกะทัดทุกิสัมเบเลมารักอดุดะกิทรักลำมีอพกบิมไมเบมาคุยบินทารักปะพัดระบลายอมูบดุแต่ถูกกิยุมดดิสังดดุนะไม่ปักษณะดโอยเนหอกนรมีคุยบีมาดิพัดระบลายดุทัจิงเครคัลดุนะฮันเยงดุดะมากิมายุมดะปรบเซนสินคิรามีก็อินุนี่นุสิตอาสาวมสิเลดะยุมดุนะกรมดุนะตัวริสิบโอ้ตัวงางกีทั้งไม่มังอันอุรมาเลสิอาศัยให้ดูนะยุงเอาไม่ปักษณะมายุมดัดิสังดาสมังมาตัวนั้นเลยริบะบุครีดูกีลายจะยัยนะทับลมังันขจิกตาริบะมาดูทั้งไม่มังเอาเนี่ยขัดดูนะบุครีดูดกุมทักขีดูนะอิรักนารมียูกินิสานนักกันบันเนปามูบทวายกันจะบังงำดาไม่ปักษณะบุครีดูดทวายทักขีคุยบีมาดิสมดามากิไลวาดูเตียงบ้านนี่ขัดดูนะมาดมขักนนกลำมีให้ยิงดีแต่ถวดกิยุมตากันนาโนมาสวยแต่สีเรนี่ไอ้ฮารารีไอ้เปียเลยหูสิดีชิโร่เฮ้แต่ถวดไอบีไล่พวกยามนับพบิซาบีนั่งกินน่ะสานุป้าสิงโตลอยแต่สีโร่อังกปนีนงดำบกิกุมให้ฮารามินกตำลีบะอปุกบิมามากิทำไมเป็นมินกอดุดานิไม่ปักษนันอารอยบะคนเจลอยนตาคิบสโเฮาเกรหิงมาสูมาทางกินมิดนั่นหลักเลยบดาคุบาคุน้ำโอลักตุนะโนคิมิโนมิกับมิราวโคลตันอวยเริงสิดีคุยบีมาซาฮะไม่ปักษนาบุคนดุนกับลีอีกายบันนังเลวะคัลดสูอสุมนคัลลีงสิดีมิซาสีสนุกคัลละกะอิซาสีให้ไปต่อไอ้หิพัมเดทอกเลยอิมากิไม่ปักษนาอิมาลานเครอิมากิบุงโออสุมนะมีกินุงไงเพราะปุ่นซีอุรากะกาลปีคุยบีเลวาตินวะตินมุนไลมุตัวอินสานบมารมนะนาฮาโอยนะเฮโดนะเฮสลักตุนะ
ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯁꯣꯏꯅꯥꯏꯕ ꯕꯣꯖꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯇꯣꯝꯕꯅ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯌꯣꯛꯂꯝꯃꯤ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯃꯈꯣꯏꯗꯤ ꯄꯣꯂꯣꯏ ꯃꯇꯝ ꯐꯥꯎꯕ ꯆꯥꯎꯈꯠꯄ ꯉꯝꯗ ꯃꯔꯩ ꯆꯩꯊꯗꯨꯅ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ꯫